James the Tuna Tabagloy Crabanina, Seba Karapame, Nana Karasilo. James Kimawongdo, Ajon Kara Hinatri, Nupio Bigi Itetpo, Kaishuli Tana Kanbagimong Amatobase, Mata Sing Yaning Dabani. Ajon Conjel to Taptaraga, Yam no look now. Both. James, Pamlam di Bachir today, Mamai do Kangun Unkala Aga. Nangadur Hebeno. How did Aduy tabuk tu nungay trishiro. Ajon, hanggat na mamay pabunong kalagte. Sir, ay nahijabade. Wado haiba nang de, James do kang lawlaw kalay. Nang kay haraga, sida sa nga kige. Nasa nang ang toki ba wafaw, ngang nachit dawa. Tukache, adu di tasay na kang ba. Mamito, sa o labagum, ngaksang ngang naging dunalay. Ajon do mihul do chong kalay. Adu bo asum na, Nupidang ngam haibiki matawgum hanjin tawbusida ma pamde aduna kondo karakanna aisu aigi level amade hingjari bane boski sida tangjafam lawe haibagi mate asumna tawbuside nungaite career James asaw basakpa mamaga chair du deki khango hogalai ajon gi nakte yam nakna changsila aga haujikte nangbu chawno bu yopirakpanina leito lekpa haurene ha Pocket the Yauribanong way to Satokuna, a Jongi Kadang Mapada Tami, a Jonjo, Kadang Dukara Nonka Dunalay. Nang Bukanana, Mapams the Purakia. Nang Sidat Kanano, Masakandre. Sing the Noiluina, Magi Magun, Kairinatra. A Jon, Maji di Lengde, Lay Riba Position to the gay, Hong than a lepaga. Sir Sidar, I must have Munakanje. Adobo, Nasi Sargimo, she day. Ayaning de. Sing na nang ginakadalay haibagi mate, chance low set. Ay tasing yaning de. James nung may dutang taraga, makutapay dunalay. Pare. Nang sing nang amaroy na dra. Hay krabati Lloyd. Second away kan binusar. James no aga. Lloyd haibadi Lloyd na dra. Si hayragan nog dunalay. Ajon su sauna. Lloyd. Ay na Lloyd hay kradi Lloyd. Matung translator roida one. Kangau day, James Ajon bo, mangaksam me like a floor to the namsin kiba. Ajon floor the long natari. Jai talk liba some lang sing to gimarumda, no pio bigi ikai bahai paposak today, kumduna tambangam loidori. So tabet honduna, magi hek matakta lay riba, James the ying dunalay. James, mami to sang trick yengi. Pai kriba kupai to so, kom thorok day. Machin du kachik laga. What do you want from me? Huh? Nang ingon di kari pa me? Haro, siyan, sana, lupa, eni nang yapamba. Ajon, lady ba pibam dudagi, hay fit muk na bahon na ray. Ay kay supamde, ay yapamba, mihat pa. I want to kill you. Ay nang bahat pa pamba ne. Kangaw day, James Ajon gi mamay da, kabang na tajin kiba. Lamchat na ida ba? Namtak taw do na ibo. Ajon law kalay. Lamchat na ida ba di, sir na tambi kiba ne. Mapiso jadum tari. Ngasi ay na, mami di kay na basupom na magsar na ne. Ay ginuksira ba mami na kapto na, nang ginakong konjedo na hajay kiba, nang tabi kibra. Numito da, ay gijat pong basar na law kraba ne. Nupi ay kay gidi, ijat ay bisi na important. Ay gi important maang kraba matam sida, nang naibulay di daw na kanba siyar. Ay sibo pagiro, ay ito'y guard. Ajon do, pen da ba mayam do pudorak tu na, pen na kaptorak lay. James to min na hugat kray, magi chair do ta changsin do na pam kray. Ajon to min na hugat tu na, masam do punchili, tu na mapan da cintok kray. James mado ubada, kang law ray. Oy, ajon mo pajilo noy. Som da more dani. Sidar to min na, magi bete hit tu na lay. Hotel do gi mapudo, tu na changsilak tu na pang piray. Makada pulis lak pamali, kaya kar taw gonoy. Nupido, asi hayra maga, yam pakat na makada cintakri. Sidart phone do lagthok tu na, yam tu na call to shili. Hello, check lai hayri ne. Kaisu toroy, ay na panabasin krabane, nang kaisu asok at palero.
Siddharth chaning tana sordo hondok laga. Okay dudi. Yardi mafamse hong na batoge. Yam toina police la pagum dawi. Atopa ikhoiga manaba misu leirabra khangdre. Kaishu hena kifam thokte da duide. Nang ta jekshina lao. Lambi da reject la helakana. Oi, nungdang lagtradi yaroi. Tenong pal na kamdaw ba? Phone dudagi no aga. Nang na puri ba nupi khaido. Kay da sizin na dana puri no. Sil adu kyam badu thadaraga. Makhoi se adu phau toba ngamdradi loiri he. Siddharth no aga. Hoine. Lesing ani chatpegi magun yeng tare dana. Paisa bundle gi power se kayamuk yamna kali haido handak magtang sida khangani. Ai gi wade nangonda sinarishini. Nangna tawba thabaga mata soide khangbaini. Aina nangonda sinarisi. Siddharth na ai khoi boss gi thabak bu aina kamaina aho arak la hendori no. Okay, lambi da phasana law. Ai nangbo infal da ngai duna leramage. With party ceremony amaga. Siddharth na kai party no. You or Nupi, what? James yam kakna nooga. Choose tawrodana. Ai khoi som senapati na Nupi or you. Kai na interest lege. Siddharth na yare thamo milak pamale. Phone du sat thamaga ngai hak lei. Mapandagi thong du thin bahorei. Manung dalai sikana no thongango. Siddharth kaisu khangdaba saraga thong du hangi. Police to Siddharth ta photo ama usilai. Siddharth na, yes, it's me. Police to na, thong lonjilo yare. Siddharth chu thong do lonchin du na tumdana rei. Wakal chu maun khan bahorei. Aina jonse mataw karam na mafum site puthokane. Ai magi khanbada singna matha sai. Aina thabak se su makhata na chatharagade ma so soiba soidana lakane. Ai khange. Achwa. Nang se gi chaloina khanjabani ko. Isordagi nangi blessing ni jare. Nongma natraga nongma nang mafam sidagi ibung na soidana puthokane. Hingchabagi makoni. Aisu hingchaba. Masu hingchaba. Naujari binangbu hingchabiyo henbade pamte. Aigi punchina mirot oina hingchabo ikrabasu. Ai nangbudi ne taba punchi amatala henkane. Pare. Yeng batabane. Numitugi ahingni. Siddharth magi khongburoi nupi singduga infal da lakli. Lambi dani. Noi phajana chekshin hapabana traw. Oi, loina phanaba sinjari sar. Tengnau palgi check post dani. Lakliba gari makhaido loina kamali. Lairiba rifle singduna check tawba haurai. Siddharth uraga nakanamada puthokre. Leihoriba nupi singdude pakhatba haurai. Ibungo driver, come down iside. Driver duna. Kaisu chingnabi gano. Check tawrakpada isato pakhatbagi maung tawbigano. Mina chingnabi kini. Ai khoidi Hindi ga lon bai jate ko. Moi mayang thana singse. Driver duna. Kaisu lon ga dablaite. Ado ibungo Siddharth puthokrase phatta nungdaga thoklade. Adugini ne aina pakalese. Mayam du tumina check tawnakre. Nupi khara tholaklaga check tawramiba nupi singdo ka amada hoiduna pusinkre. Achon magi leiriba room duda matha sana phamduna lei. Chaksu chadre kemta hainingba phawdre masadu. Aina tawtori sigarino. Ai khangde. Aina changja phamlauduna leibam phamsina. Ai bo haina daba meeting yengle. Sida ai makata na leitharuga tra. Ai leireroi. Mapham sidai lapna mangkrage. Noi kanana su udanaba. Adubu sir Siddharth. Nang aina losiliba khomjinduna thamliba aronba leimai simadi ai tumina leisingkro haibra. Nathaiduna ai hanna yenglaroi hairaga tomina lotkrora. Kanagumba amanade nangbu sathiba mi hatpa oina urabasu aigi ifamdadi pokminaba ibungdagi hena luna sukhanbane. Achondu kappa haurakli ngasidi mapi yamna nauthari themjinba yada machetana thamoidu sukairi masado amuk hipthai khalli ungduna leiriba selling fin duda yingduna manglibra khallibra gyan tade ma gyan ta jadre charak chahing naraba punchi sida shanti amadi pamjaba misakni maha adubu leitre upai sunglai leitre aigi wakalna
Puduna chat palambina ay geseng balambi oy krage. Ay kanagi sumakada hingningtre. Ay amware. Sumay wana hingandoy saro. Tawdong tuda kaptuna hatpirambana henapay. Waba. Wajage. Naralang sidbare. Achon. Nangdi wajo. Kapo nangdi. Narana na pot parabi. Nangdi kapo pena kapo. Asuk waba mapamsida. Kong tangjiliriba nangna kaptana kanana kapkani. Wasi haiduna sirege haina puk haugalai. Manakta lairiba thangdu ubada. Nangtana aibu santi phangan bagam kane. Nangtana aibu awaba sidigi na thokan bagam kane. Ai khange. Nang ai ki marupne. Kapi, pena kapi. Sangsar ge awa nungai pumnama khudak sida loikrage khallama lei. Aroiba oina pena kapthok lei. Thangnaba kadagi mabu themjinbiba kanasu lakte. Sirage chap yungna lepaga manakta lairiba thangdu paikhali. Aigi aroiba numinchida nakhoi masegnu marakta lairiba phatraba pumba pumnamak sengdoknaba oirasanuko. Thangdu sapu kana thingjinjage tawi. Achon mamito pangthorakpadadi ure. Amai thangdu langthokre. Achon thuna chenchinduna. Amai nang nahan kay karay dalay riha. Ay sibu norok sida intabiram laga. Ay bu thadukduna chale kay gino. Noy na chakadaba layradi. Ay bu supubi uy atro. Achon gi mama amai mamay du mamundukduna. Kay gi mana ichabulab na inthokduna thamgani. Nang bupuduna asiba haiba mahake khayata chongshinduna simina kibiyayna. Atubu Ajon mamit anidu taru mama di gingjeduna. Adubu kari gino amai. Nang bunuk shibagi. Nang na ikay bunuk shibagi. Makuto ajon da tilaga. Nang shiba masakang bra. Mama ga majaga. Mapa ga majaga nuksinaba siso. Jawroba sangsargi. Achawba nuksinaba makalamane. Kaigi nang nasijage tawba. Ha? Naral sunglay raytana sijagi thorang babu nang ikay tra. Nang bujijas na yaningam ka tra. Aduna takpade nang mama papa nuksite takpane. Amay dupi na kapjarai makul thok na. Nang ginamang magtadahat kibay ko ibo. Nang nalaman kong nang magi itil amata paudriba karigino. Nang amay bu nuksidrabo. Nang apay bu nuksidrabo. Nang shiroy kangin nang di. Mama ningba, mapa ningba jiba singi manungda, nang di chante. Awaba khajik mayok na bada, nang nasana tomda sujay tawjaduna sijage tawba. Nupi oibidi, pap mayam na punshinduna laybani haibase, nang wanda tatana haibani. Nang na normal life da layramagasu, nang di tumbuwagan iye, nang nupi ne. Si hairaga jatkige tawi amaydo, achon mama butan na duna. Amay, nang karay chatoyno, seba, ay laleba. Patabi macha ay na. Amay na chukalamba choba may sina. Nongma na traga nongma di. Moy po awaba piki ganiye. Sorry amay. I'm very sorry amay. Acho laymay do da kuntha do na kapi. Kanasu ka do da changlak lamba na te. Magi wakal na sagat ki bangagtani. Achon mapanda jenthorai. Kanasu layramdre. Ichik-tik lay mapamdo. Numidang da chakta jiba singe makol na tanakana sulaitre. Achon istiar da pamtaraga kappa haurai. Amay, nangay po waraw bro. Ay lala haraga. Amay, nagano. Seba, amay ki may tungo da ba. Namitiyam na yam lagle. Kay gino imang da mamisami kong patulalaga tunan wat kriba. Nangyam pate. Apay no yan na nungay nilay regay bunawa ba sida lila sanahan ba? Noy na nung tunag kumayang ba? Noy yung ba pendri boy gitaw sa? Ay loy na kagay. Mamay do opsin do na kapkre. Penda ba mayam do pum na maglaymay do tatay sinkre. Malem imamana taram na opiram gadra. Tenjing do henja da fon taw silay. Nang sangbra, sangade ay nang lolake. Henjana,
lapnadi chalaroise bobok musangam deba tenjingna hoiba loisila leiramuko kuide sat yawra itenjingdo thongal du yawra e haibagi horna ma khongjilai henja mabopu thadoklamlaga thuna chenthori kai chatuino kuibi yaroi ko kuiroiba asai phawdane bobok musangam de haidane henja pakhatna ngamaudeba aduni kuibi yaroi haise oi tongkholo chase anido anakbada lakli mabuk masang ngamaude haibeduda lapnadi chatri kei lerike phingna laibo tenjing mamaido matha sabagi maungda ayu pai maletre aduini henja sumagi dadagi wadu taraga kedorage dadana mamado kedoro mabuna khangde mayam ikoi kushinduna dukanda wanthaduna lerami hojiti hospital da bokra aingonda sela mata letre nang lere de kita pigera letre di kaide imana bada hangasu yane mama de kedoriba pishabudi leye dada hanki bada bugi yani yam pharak ta doere de halasu yani tenjingna oi chala sedudi henjana ngasaina sumai tore hairade sida laktrasu ade dum hayadro ai to phang makhang da bagine ai sase kaino khangda ba mana chapkhaibagum tawre ai sengna gyan tatre mafam sida leirise henjana dada nang kaidorage kaino ngasi dana hairiba mayam seba wase haibada yam ikaiba wa moire ai shoidana kona lege chalashira henja su pakhatna tenjingi matawdu uraga makha tana panthaning ba poktrei oi chalase anido henja oigi mayumda yawra aga henjana se dada khudopsi oina puro si kai tholaga kaino phajana yengo langphang tawganu toina pau phawro ko natradi ayam lai ta drebe sase hoi adudi ai chalage gari phajana yenga ga thawko tenjing chu chatkre henja tenjing na thawki ba gari do yengja hawi kayamuk tawba yawra jana machinu pase machinga phataba gaidi si haiduna mayumda changaga maboki manakta phamthaduna phone du meli mabok sangboina magi thawaina pau phawrak pangai boina irang nemthadribanina school college sarka ge amadi lainai ge sintha lepina ba akan ba warul ama paugi khutangda amade newspaper gi khutangda sandokre kanasu mapan thokna de monagi misi gi matangda mihatpa putho haina manipur ge lamlam singda akan ba bantawi mai thai lambi thingi arak ba gari sing mingsel thugai heli mere henja siriba mona luna tinaba mamana bini makhoi apunba class ki whatsapp group tuda message tanare mona gi misi se yam nungai de ba adune yam nungai de aikhoi gi irak taluna tinaramaga sumai to kibese yam nungai de tasena thawayam so kuina mi hatpa puthok trabadi aikhoi su akan ba khongjang sida saruk ya gada bani maboki manakta phamna henja message sing du pare masu magi oi reply pi aisu nahan mona hoide chale mama du sing ne yeng bangam hautre chak ising su chaw ya de yam nungai te ai sumaina tawba sa yam pende aikhoi su puna muktang moida sase tinarami haibegi aikhoi puna chalubada kai heli du thuna call to shilai hello hele ai paw matambige nang mingonda haibe yade ko henja pakhatna adumai tokshilakano ki he hairoi kanamdada sasat hairo meri gi mabung dasi tardo khangi na tro khangi madi yamuna khangi heli makha tar monaga dasi tat ka se mari leina bane ai di me hat pa se ma oiram ga dong male nang sumuk da khale yengone asuk yam message tanari se meri du tholokra magi mabung gi wari ga yam naksina do ni mi hat siga henja pakhatna thuna dasi dar na ba